Janazagi namazgi du'a chinfa leitrabadi kari tougani. Karigumba kanagumba miyoi amada janazagi namazgi du'a asi chinfa leitaba oiraba adu oirabadi mahakna subnagi Allahumma ghfir lana wa liwalidayna wa lahu wa lil mu'minina wal mu'minat asi khakta oirabasu songadaban. Adu karigumba masisu chinfa leitaba oiraba adu oirabadi subnagi takbir mari khak adusu haiba khaknasu namaz adu oigani. Maram asina uzar amata leitana janazagi namaz thadok loidabani.